ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯐꯖꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯆꯧꯕ ꯄꯥꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯉꯥ ꯐꯥꯕ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯉꯥ ꯐꯥꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯇ ꯅꯠꯇꯅ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯖꯩ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯂꯥꯏꯐꯝꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯑꯅꯝꯕꯅ ꯂꯣꯏꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯏꯁ, ꯏꯆꯥꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦꯁꯦ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯇꯣꯝꯄꯣꯛ ꯂꯥꯞꯇꯛꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯃꯥꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯉꯥꯏꯔꯤꯕ ꯑꯗꯨ ಲಾಪ್ꯇꯛꯅ ꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯉꯥꯏꯔꯤꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ ꯂꯩꯔꯥꯏ ꯌꯧꯔꯗꯨꯅ ꯃꯃꯥꯗ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯎꯠꯂꯤ꯫ ꯏꯃꯥ, ꯇꯨ ꯃꯁꯤ ꯐꯥꯕꯗ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯄꯥꯠꯇ ꯊꯦꯡꯅ ꯊꯦꯡꯅ ꯂꯩꯒꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯁꯤꯜꯂꯛꯑꯣ, ꯊꯦꯡꯂꯕꯅꯤ ꯃꯇꯝꯁꯦ꯫ ꯄꯥꯠꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯉꯥ ꯐꯥꯕꯗ ꯃꯤ ꯑꯇꯩꯅꯗꯤ ꯆꯪꯗꯕ ꯃꯐꯝ ꯑꯃ ꯂꯩꯍꯧꯏ꯫ ꯑꯗꯣ ꯑꯩꯅ ꯈꯔ ꯆꯪꯁꯤꯟꯕꯗꯅꯤ ꯁꯔꯦꯡꯁꯦ ꯐꯥꯕꯅꯤ꯫ ꯑꯩꯅ ꯁꯔꯦꯡꯁꯦ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯂꯥꯞꯅ ꯎꯕꯗ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯎꯏ꯫ ꯈꯣꯡꯅꯥꯡꯗꯣ ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯆꯧꯕ ꯃꯈꯨꯜ ꯑꯃꯁꯨ ꯏꯄꯨꯠꯁꯨ ꯂꯩ꯫ ꯃꯗꯨꯗ ꯉꯥ ꯃꯌꯥꯝ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ, ꯅꯠꯇꯦ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯨꯗ ꯆꯪꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯏꯆꯥ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅꯅꯦ ꯃꯗꯨꯗ ꯆꯪꯒꯅꯨ꯫ ꯉꯥ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣ ꯂꯥꯏ ꯌꯥꯝ ꯂꯩꯕꯒꯤꯅꯤ꯫ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯊꯧꯑꯣꯏꯗꯅ ꯅꯪꯅ ꯃꯇꯨꯡ ꯆꯪꯂꯨꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯎꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯜꯂꯨ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥꯗ, ꯍꯣꯏ ꯃꯥ, ꯑꯩ ꯃꯇꯨꯡ ꯆꯪꯂꯔꯣꯏꯒꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯪꯂꯥꯟꯗꯅꯤ ꯁꯛꯇꯤ ꯎꯗꯕꯤ, ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ, ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡ ꯂꯣꯠꯂꯤꯕꯤ ꯇꯣꯝꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯔꯩ ꯂꯩꯅ ꯇꯣꯝꯄꯣꯛꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯈꯤꯕ ꯑꯗꯨ ꯇꯣꯝꯄꯣꯛꯅ꯫ ꯁꯛꯇꯝ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯉꯥꯟꯐꯨꯟ ꯇꯧꯔꯦ꯫ ꯃꯤꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯥꯒꯤ ꯂꯩꯖꯕ ꯂꯨ ꯂꯥꯡ ꯄꯥꯏꯗꯨꯅ ꯀꯨꯝꯊꯅꯔꯛꯂꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯛꯇꯨꯅ ꯂꯨ ꯂꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯨꯝꯂꯝꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠꯅ ꯉꯥ ꯍꯨꯝꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯊꯋꯥꯏ ꯋꯥꯅ ꯄꯥꯠꯀꯤ ꯃꯥꯏꯀꯩ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯥꯅ ꯉꯔꯥꯡ ꯆꯪꯂꯨꯅꯨ ꯍꯥꯏꯈꯤꯕ ꯃꯐꯝ ꯃꯥꯏꯀꯩꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯂꯥꯞꯅ ꯌꯦꯡꯂꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯗꯨ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯥ ꯃꯌꯥꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯥꯏ ꯌꯥꯝ ꯂꯩꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯥ ꯃꯌꯥꯝꯅ ꯁꯥꯟꯅꯕꯗꯣ
ꯃꯗꯨꯗ ꯆꯪꯒꯦ ꯈꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯩꯕꯨ ꯉꯁꯤ ꯉꯥ ꯑꯃꯠꯇ ꯐꯥꯗꯅ ꯌꯨꯝꯗ ꯍꯟꯕ ꯇꯥꯔꯕ꯭ꯔꯅꯦ ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃꯠꯇꯗꯤ ꯐꯥꯔꯒ ꯌꯨꯝꯗ ꯀꯥꯅꯤꯡꯈ꯭ꯔꯦꯗ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃꯗꯤ ꯐꯥꯗꯕ ꯌꯥꯗꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯆꯪꯕ ꯀꯤꯅꯔꯤꯕ ꯂꯥꯌꯥꯝ ꯄꯨꯟꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯍꯤ ꯍꯣꯟꯖꯤꯟꯗꯨꯅ ꯂꯨ ꯂꯥꯡ ꯊꯨꯝꯖꯤꯟꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯛꯏ ꯃꯥꯅ ꯑꯁꯨꯝ ꯂꯨ ꯂꯥꯡ ꯊꯥꯛꯄ ꯊꯨꯝꯕ ꯇꯧꯔꯛꯄꯗ ꯃꯥꯅ ꯉꯔꯥꯡ ꯃꯃꯥꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯨꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯎꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯁꯥꯟꯅꯕꯗꯨꯁꯨ ꯇꯣꯝꯄꯣꯛꯅ ꯂꯥꯞꯇꯛꯅ ꯎꯔꯤꯕꯅꯤ ꯃꯈꯨꯜ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯋꯥꯈꯜꯁꯨ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝꯗꯨꯁꯨ ꯃꯝꯂꯤꯁꯨ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯃꯤ ꯑꯌꯥꯝꯕꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯇ꯭ꯔꯤ ꯇꯣꯝꯄꯣꯛ ꯃꯪꯂꯝꯕ ꯑꯗꯨ ꯐꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯅꯕ ꯍꯣꯠꯅꯕꯗ ꯍꯤ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯕꯒꯨꯝꯅ ꯇꯧꯔꯤ ꯃꯍꯥꯛ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯇꯣꯝꯄꯣꯛ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯖꯥꯟꯅꯔꯝꯃꯤ ꯈꯟꯕꯅ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯂꯩꯄꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩꯄꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯎꯁꯥ ꯑꯃꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯐꯖꯔꯕ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯧꯕ ꯋꯥꯍꯣꯡ ꯑꯃꯈꯛ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯀꯣꯏꯂꯩ ꯂꯩꯅ ꯄꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯄꯨꯔꯛꯄ ꯍꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯈꯤꯔꯝꯃꯤ ꯋꯥꯍꯣꯡ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯤ ꯑꯗꯨ ꯁꯅꯥꯒꯤ ꯍꯤ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯂꯪ ꯐꯖꯔꯝꯃꯤ ꯇꯣꯝꯄꯣꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯪꯂꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯛꯂꯦ ꯉꯥꯏꯍꯥꯛ ꯋꯥꯍꯣꯡ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯝꯂꯒ ꯍꯥꯟꯅꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯨꯟꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯄꯥꯏꯁꯤꯟꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯉꯥꯜꯂꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯁꯨ ꯉꯥꯟꯐꯨꯝ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯂꯣꯠꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯒ ꯍꯤ ꯑꯗꯨꯗ ꯀꯥꯔꯛꯄꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯔꯨꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯇꯣꯝꯄꯣꯛ ꯉꯛꯆꯥꯅꯅ ꯌꯦꯡꯖꯔꯝꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯊꯨꯝꯂꯝꯕ ꯂꯨ ꯂꯥꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ナꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯋꯥꯅ ꯉꯥꯏꯔꯝꯕꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯏꯃꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯅꯆꯥ ꯂꯥꯛꯂꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯆꯥꯅ ꯀꯧꯔꯤꯁꯤ ꯇꯥꯔꯕꯣ ꯏꯃꯥ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯕꯨ ꯀꯧꯖꯩ ꯃꯃꯥꯅ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯒ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥ ꯑꯗꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯈꯤꯕ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯖꯔꯝꯃꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯜꯂꯒ ꯄꯤꯛꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯤ ꯎꯔꯗꯤ ꯃꯉꯥꯜꯁꯦ ꯃꯤꯅ ꯎꯔꯔꯣꯏ ꯏꯃꯥ ꯂꯩꯇꯕꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯅ ꯂꯩꯒꯦ ꯏꯃꯥ ꯂꯩꯇꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯉꯥꯛꯇ ꯂꯩꯒꯗꯧꯕꯁꯤꯗ ꯌꯦꯠꯈ꯭ꯔꯕꯣꯠꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯥꯒꯤ ꯃꯔꯨꯝ ꯍꯥꯞꯄ ꯆꯐꯨ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯅꯥ ꯑꯣꯜꯂꯛꯂꯝꯃꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯂꯪꯂꯪꯂꯝꯃꯤ ꯇꯣꯝꯄꯣꯛ ꯉꯛꯄꯗ ꯈꯝ ꯊꯦꯡꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯂꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯎꯔꯛꯏ ꯑꯁ ꯃꯁꯤ ꯑꯃꯨꯛ ꯁꯅꯥ ꯑꯣꯟꯈꯤꯗꯣꯏ ꯖꯥꯠꯂꯥ ꯐꯔꯦꯗ
ꯑꯣꯜꯂꯒ ꯑꯣꯜꯂꯦ ꯑꯣꯟꯗ꯭ꯔꯒ ꯑꯣꯟꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯨꯝꯁꯦ ꯐꯩꯖꯨꯞ ꯃꯅꯨꯡꯁꯤꯗ ꯂꯣꯠꯄꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯐꯩꯖꯨꯞꯅ ꯃꯉꯥꯜ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯉꯥꯜ ꯊꯣꯛꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯛ ꯃꯉꯥꯜ ꯊꯣꯛꯏ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯄꯣꯛꯁꯨ ꯑꯍꯤꯡ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯪꯂꯥꯟꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯒ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯤ ꯑꯊꯣꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯎ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄꯤꯔꯛꯎ ꯑꯩ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯪꯅ ꯐꯥꯅꯤꯡꯕ ꯉꯥ ꯐꯥꯕꯗ ꯑꯩꯅ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯃꯌꯥꯝꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯅꯨꯡꯇꯤꯒꯤ ꯉꯥ ꯐꯥꯕ ꯂꯥꯛꯎ ꯅꯪꯅ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯂꯣꯏꯅꯔꯛꯀꯅꯨ ꯅꯇꯣꯝꯇꯃꯛ ꯂꯥꯛꯎ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯅꯤꯡꯕ ꯉꯥ ꯐꯥꯕ ꯌꯥꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯥꯀꯜꯗ ꯑꯉꯥꯡ ꯑꯃ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ ꯇꯣꯝꯄꯣꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯕꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯪ ꯑꯃꯁꯨ ꯃꯪꯂꯕ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯅꯦꯕ ꯃꯐꯝꯗꯨꯗ ꯆꯪꯂꯨꯅꯨꯅ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯒꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯑꯩ ꯅꯨꯄꯤ ꯌꯥꯎꯗꯅ ꯃꯄꯥ ꯑꯣꯏꯔꯦꯅ ꯁꯣꯏꯗꯅ ꯅꯣꯛꯅꯕ ꯇꯥꯕꯅꯤ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯆꯕ ꯃꯆꯥ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯊꯩꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯔꯝꯃꯤ ꯃꯁꯛꯁꯨ ꯂꯥꯏꯃꯨꯛ ꯐꯖꯩ ꯂꯥꯏꯗ ꯂꯥꯏ ꯃꯥꯜꯂꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯍꯩ ꯋꯥꯇꯥ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯃꯤ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯒꯥꯜꯗ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯅꯣꯡ ꯄꯨꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯒꯥꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯇꯣꯝꯄꯣꯛꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯁꯤ ꯐꯨꯕꯁꯨ ꯌꯥꯗꯕꯒꯨꯝꯁꯨ ꯇꯧ ꯆꯩꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯆꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯄ ꯑꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯅ ꯌꯦꯠꯄ ꯄꯥꯝꯗꯦ ꯂꯝ ꯂꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕꯗꯁꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯐꯝ ꯈꯪꯗꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯑꯁꯤ ꯎꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯄꯥ ꯇꯣꯝꯄꯣꯛꯇ ꯄꯟꯊꯧ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯆꯥꯅ ꯈꯣꯏꯗꯥꯖꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯐꯥꯎꯕꯗꯤ ꯄꯟꯊꯧꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯈꯣ ꯅꯆꯥꯁꯨ ꯈꯪꯖꯩ ꯎꯖꯩ ꯅꯆꯥꯕꯨ ꯁꯦꯟꯅꯕꯗ ꯄꯟꯊꯧ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯂꯩꯁꯤꯂꯦꯝꯕꯤ ꯀꯔꯤꯒꯤ ꯋꯥꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤꯅꯦꯍꯦ ꯏꯄꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯤ ꯏꯆꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯅꯤ ꯏꯄꯥꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦꯍꯦ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯂꯩꯁꯤꯂꯦꯝꯕꯤ ꯅꯪꯅ ꯁꯥꯐꯕ ꯇꯝꯕ ꯃꯥꯕꯨ ꯀꯧꯒꯦ ꯈꯜꯂꯕꯗꯤ ꯅꯪꯒꯤ ꯅꯍꯩꯗꯨ ꯁꯤꯖꯤꯟꯅꯔꯒ ꯀꯧꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯆꯥꯕꯨ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕ ꯑꯗꯨꯕꯨ ꯏꯄꯥꯅ ꯄꯥꯝꯂꯤꯅꯦꯍꯦ ꯇꯁꯦꯡꯕꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯤ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯃꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯐꯨ ꯆꯩꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯇꯣꯝꯕꯗꯤ ꯃꯌꯥꯝꯕꯒ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯆꯝꯗ ꯅꯠꯇꯅ ꯁꯥ ꯎꯆꯦꯛ ꯖꯤꯕ ꯄꯥꯟꯕꯕꯨꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤ ꯃꯊꯃꯣꯏ ꯁꯦꯡꯕꯇ ꯅꯠꯇꯅ ꯃꯍꯩꯒꯤ ꯊꯥꯛꯇꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯔꯝꯃꯤ ꯊꯥꯡ ꯈꯛꯇꯃꯛ ꯄꯥꯏꯗꯨꯅ ꯃꯊꯟꯇꯒ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯒ ꯂꯝꯕꯥꯕ ꯉꯝꯃꯤ
ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯀꯅꯥꯗꯁꯨ ꯎꯠꯇꯦ꯫ ꯃꯍꯥꯛꯅ ꯎꯠꯇ꯭ꯔꯕꯁꯨ ꯃꯥꯒ ꯅꯛꯅꯕ ꯃꯤꯑꯣꯏꯅꯗꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯍꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯅꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯀꯔꯝꯕ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯈꯔꯅ ꯍꯥꯏ ꯃꯆꯥ ꯑꯍꯜꯅ ꯑꯣꯏꯐꯝ ꯊꯣꯛꯏ, ꯈꯔ ꯑꯃꯅ ꯍꯥꯏ ꯑꯇꯣꯟꯕꯅ ꯑꯣꯏꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯥꯟ ꯇꯧꯗꯕꯤꯗ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯁꯤꯗ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯄꯨ, ꯀꯔꯝ ꯇꯧꯁꯤꯒꯦ? ꯏꯄꯨꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯕꯤꯔꯛꯎ꯫ ꯏꯄꯨꯅ ꯍꯥꯏꯕ ꯋꯥꯗꯨꯅ ꯅꯁꯨꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯄꯨꯅ ꯈꯟꯕꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ, ꯃꯄꯥꯡꯒꯜ ꯃꯔꯤꯡꯖꯦꯜ ꯂꯩꯕ, ꯃꯗꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯕꯗ ꯃꯇꯤꯛ ꯆꯥꯏ ꯈꯟꯖꯩꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯂꯥꯟ ꯇꯧꯔꯁꯤ꯫ ꯃꯁꯤꯗ ꯂꯥꯟ ꯇꯧꯒꯗꯕꯗꯤ ꯁꯨꯞꯅꯇꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯟꯕ ꯂꯩꯄꯥꯛ 19 ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜꯕꯨ ꯁꯧꯒꯠꯄ ꯈꯔ ꯑꯃꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯟꯕꯕꯨ ꯁꯧꯒꯠꯄ ꯇꯧꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕꯅ ꯃꯄꯥꯅ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯁꯤꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯇꯥꯟꯅꯔꯒ ꯂꯧꯕ ꯋꯥꯔꯦꯞꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅꯦ ꯑꯉꯝꯕ, ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯉꯝꯕꯅ ꯍꯦꯟꯅ ꯆꯥꯏ, ꯅꯠꯇ꯭ꯔꯅꯤ ꯃꯇꯥꯎ ꯃꯌꯥꯝ? ꯑꯇꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯅꯤ, ꯑꯉꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯍꯌꯦꯡꯒꯤ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯑꯉꯝꯕꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯄꯨꯡꯊꯥꯗ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯗ, ꯏꯌꯥꯝꯕꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯝꯕ ꯉꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯏꯌꯥꯝꯕ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ, ꯅꯌꯥꯝꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯍꯟꯗꯛꯇꯤ ꯂꯥꯟ ꯑꯁꯤꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯂꯥꯟꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, ꯀꯔꯝꯕ ꯌꯥꯊꯪ ꯑꯣꯏꯔꯕꯅꯣ ꯁꯅꯥꯏꯕꯨꯡꯉꯣ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ, ꯑꯩꯅ ꯂꯥꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯆꯥꯛꯇ ꯍꯨ ꯍꯥꯞꯆꯤꯟꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯄꯥꯝꯃꯦ ꯂꯩꯕꯥꯛ ꯄꯤꯒꯅꯤ, ꯁꯅꯥ ꯄꯥꯝꯃꯦ ꯁꯅꯥ ꯄꯤꯒꯅꯤ, ꯐꯝꯖꯥꯎ ꯄꯥꯝꯃꯦ ꯐꯝꯖꯥꯎ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯂꯥꯟ ꯌꯥꯎꯔꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯊꯟꯇꯒ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒ ꯀꯔꯝꯅ ꯂꯥꯟ ꯇꯧꯒꯗꯧꯔꯤꯕꯅꯣꯅꯦꯍꯦ? ꯁꯦꯡꯅ ꯐꯖꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯆꯝꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯖꯕ ꯀꯩꯗꯧꯕꯒꯦ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ, ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯒꯅꯨ, ꯅꯪꯒꯤ ꯂꯥꯟꯃꯤ ꯑꯁꯤꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯈ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 9 ꯂꯩꯔꯝꯃꯤ꯫ ꯃꯆꯥ 9 ꯑꯁꯤ ꯂꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯊꯥꯖꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯂꯤꯁꯤꯡ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯁꯤ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯔꯗꯨꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯣꯛꯂꯒ, "ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯖꯧ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯐꯅꯕꯨ ꯊꯧꯅꯥ ꯂꯩꯔꯤꯅꯦ, ꯃꯊꯟꯇꯒ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯝꯕꯥꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯆꯔꯛꯄ ꯁꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯑꯗꯣ ꯃꯥꯡꯕ ꯇꯥꯔꯦ꯫ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯊ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯛꯄ ꯂꯦꯞꯂꯒ ꯑꯃꯨꯛ, "ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯁꯤꯊ ꯅꯣꯛꯏ꯫ ꯑꯁꯣꯝꯗꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ, "ꯏꯄꯥ, ꯅꯆꯥ ꯁꯦꯝ ꯁꯥꯔꯦ ꯂꯥꯟꯒꯤꯗꯃꯛ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ, "ꯑꯇꯣꯝꯕ, ꯇꯣꯛꯂꯁꯤ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯋꯥꯔꯦꯞꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯆꯠꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯅꯄꯥꯅ ꯇꯧꯔꯨꯔꯤꯕ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯝꯂꯒꯅꯤ, ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯆꯦꯕꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯆꯦꯕꯥꯎ ꯑꯁꯤꯒꯤ ꯋꯥꯔꯣꯜꯗꯤ, "ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯣ ꯑꯩꯈꯣꯏꯗ ꯆꯪꯖꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯖꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯪꯖꯗꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥ ꯊꯧꯅꯥ ꯐꯕ ꯑꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯅꯤ." ꯑꯁꯨꯝꯅ ꯆꯦꯕꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯂꯥꯟꯒꯤꯗꯃꯛ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯥꯟꯐꯝꯗ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯂꯥꯟꯐꯝ ꯌꯧꯔꯗꯨꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯩꯒꯤ ꯇꯦꯟ ꯂꯤꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯨ ꯀꯟꯅ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯔꯥꯞꯄ ꯆꯤꯡꯗꯣꯜ ꯑꯃꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯃꯣꯃꯣꯟꯒꯁꯨ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯂꯤꯕ ꯇꯝꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯦꯗꯅ꯫ ꯀꯌꯥꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯤꯕꯅꯣ!" ꯑꯁꯣꯝꯗꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯌꯥꯝꯕ ꯂꯥꯟꯃꯤ ꯀꯌꯥꯗꯤ ꯊꯋꯥꯏ ꯃꯥꯡꯂꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯊꯧꯅꯥꯗꯤ ꯍꯟꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯇꯧꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄा ꯑꯇꯣꯝꯕꯗꯨ ꯂꯥꯏꯒꯤ ꯇꯦꯟ ꯀꯥꯞꯄꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯨ ꯈꯪꯋꯥ ꯋꯥꯔꯛꯂꯝꯃꯤ꯫ ꯁꯣꯔꯁꯨ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯤꯟꯗ ꯏ ꯑꯣꯕꯁꯨ ꯍꯧꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯍꯨ ꯍꯥꯞꯄꯨ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯨ ꯍꯥꯞꯄ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯊꯤꯔꯝꯗꯥꯏ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯅꯤꯡꯉꯝꯗꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯂꯥꯟ ꯄꯥꯝꯗ ꯃꯌꯥꯝꯕꯕꯨ ꯃꯥꯏꯊꯤꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯦꯝꯈꯥꯛ ꯑꯣꯏꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯅ ꯃꯌꯥꯝꯕꯕꯨ ꯀꯟꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯍꯨ ꯍꯥꯞꯆꯤꯜꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯒꯗꯧꯔꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯑꯣ, ꯑꯩꯅ ꯍꯨ ꯑꯗꯨ ꯍꯥꯞꯂꯝꯗ꯭ꯔꯕꯗꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯅ ꯂꯥꯟ ꯑꯁꯦ ꯉꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ! ꯑꯩꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯡ ꯇꯥꯛꯀꯗꯧꯔꯦ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯊꯛꯂꯣꯝꯗ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯞꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯃꯁꯝ ꯑꯉꯧꯕ ꯍꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯂꯥꯟꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯇꯦꯟ ꯀꯥꯞꯂꯛꯄꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯂꯣꯝꯗ ꯅꯣꯡꯂꯩꯁꯤꯡ ꯑꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯟ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ
ꯂꯥꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯔꯩ ꯄꯥꯛꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯐꯣꯡꯅ ꯀꯞꯄꯗꯤ ꯉꯝꯗ ꯃꯊꯃꯣꯏꯗ ꯀꯞꯆꯔꯦ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯆꯥꯅ ꯊꯋꯥꯏ ꯌꯥꯎꯗꯕꯒꯨꯝ ꯇꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯃꯌꯨꯝꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯍꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯂꯒ ꯃꯌꯥꯝꯅ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯏꯐꯨꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒ ꯂꯩꯆꯤꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯏꯐꯨꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗꯤ ꯂꯩꯆꯤꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯒꯠꯂꯛꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯅꯤꯅ ꯀꯨꯝꯍꯩꯒꯨꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯊꯥꯖꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯍꯥꯟꯅꯒꯨꯝ ꯋꯥꯍꯣꯡ ꯑꯉꯧꯕ ꯑꯗꯨ ꯈꯣꯡ ꯑꯗꯨꯒꯤ ꯃꯈꯨꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯃꯉꯥꯜ ꯀꯌꯥꯅ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯉꯧꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯔꯩ ꯂꯩꯅ ꯄꯥꯏꯔꯝꯂꯒ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯡꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯊꯥꯖꯗꯅ ꯊꯣꯔꯛꯂꯤꯕ ꯂꯥꯏꯒꯨꯝꯂꯕ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯝꯄꯣꯛꯁꯨ ꯌꯥꯎꯅ ꯎꯆꯦꯛ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯔꯤꯕ ꯋꯥꯍꯣꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯣꯡꯂꯝꯂꯒ ꯍꯥꯟꯅꯒꯤ ꯃꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯁꯤꯟꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯒ ꯂꯩꯆꯤꯂꯦꯝꯕꯤꯒꯅ ꯂꯨꯞꯈꯤꯕ ꯏꯐꯨꯠ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯉꯥꯜꯂꯕ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯎꯖꯕꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯄꯥꯛ 19ꯒꯤ ꯃꯄꯨ ꯑꯣꯏꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯟꯕꯕꯨ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯕ ꯑꯗꯨꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯁꯤꯔꯕꯁꯨ ꯌꯥꯖꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯄꯜꯅ ꯊꯨꯝꯍꯠꯂꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫